Manipuri mana? Manipuri Ngamkai. Manipuri mana? Long live. Long live. Manipuri mana? Manipuri Ngamkai. Long live. Manipuri mana? Manipuri Ngamkai. Manipur gi Ngamkai kan bada Hawaii na puntha ti kharaba athaubi singi mafamda haikat laikat torom Bulaga district ki manu channa dariba Lakhinagar amasung Vidyapur gi apunba mitei amasung mitei pangan apunbana Laikidaba Makoigi Mapugi Lekonda Ingne Sibna Lairuna Tamakta Aikoina Ngashigi Haikat Lekat Horomasi Pangthok Sabani Ngasi akoi Manipura Laikidaba Isining Pasingi Mafamda akoi Gulakhat district student union mai apunba maira paibilu saita parisat akoi ahum na pulaga samnaraga ngasi ase laikidaba singi mafamda akoi maira katlaga nungai taba phungduk sabani akoi nungai taba phungduk taba asida akoi khundagi akoi isinau mayam tholakuna ngasi laikidabagi mafamda akoi maira thanduna mekrup thanduna akoi lairamlenda laikidaba singna ingna sikna layuna bai tamaka akoina maira maikuk ngasi thanjabani ase akoi si jamna nungai taba thodok ama oi megi tang ahumdagina ngasi tha manga phajalo babada Manipura solution amata porok pangam dana suk sangma matam se lai rakose akoi asam da laiba meitai akoi gi ichi naw sing akoi meitai mata singna thamoi da yam nungai taba phauze akoi maram aduna akoi ngasi asigi thoram sigi akoi maira katna akoi nungai taba phungdok sabani asi jam thuna athuba matam da solution par haiba laubse lauzarabani Manipur ima kaya na ngasi bakpor ko ngamde akoina su asam da laiba meitai sina akoina hanjan haijaningi je Manipura laiba honorable CM Biren sir da akoina asam dagi wena khoi request tawjaningi solution jamna poro tha manga phajara ko siga misi mina se aduki mati tabada nuai taba akhoi asam da akhoi laiba mitai singna phawre akhoi asi akhoi thamoi ngamdre haidra akhoi ngasi mayam tholaga akhoi ngasi se rally protest akhoi maya candle protest akhoi tawbani asi se akhoi gi central government da so akhoi haijaningi central government gi akhoi PM Modi na su asigi se akhoi gi jangna solution purak na bagdam akhoi sar gi mafam da onurut akhoi tawjari sar na matam sang base mana tasna dana machine pan da dana ngang da dana asibak lai base akhoi asam da mitei akhoi su akhoi thamoi da nungai ta am phaujai asi khoi haizar akhoi Gulakhat district na nungai ta phongdok jabani ngasi akhoi lai ti thi da ba isinau sing se ingna sing da palba oisanu haina akhoi maya kat pani ngasi